Online Manipur gi nungthil gi pau mi ing tabiriba pumnamapu thoilaisramna khurumjari ahanbada maruiba pau kapnabagi thodokta Kuki Village volunteer ahum amadi UKLF ki ama sire khoisaunaraba Kuki Village volunteer singna UKLF ki leader gi yum mai thakre Irai namit ke ayukta yamdrabada Kuki Jo Village volunteer ahum amadi United Kuki Liberation Front UKLF ki myoy amaga makhoi Masel nomai kapnabagi thodokta sire thajaba yaba pau amadagi thodok ase ayuki pung 9 tarakpada Manipur gi Technopol district ki manung chana leiba Pallel dagi chawrakna kilometer ama makhai chatlaga leiba Molnoi Pallel amasung Molnom da thokibani haidi Thoiba thodok sigi matung ina khoisaunaraba Village Volunteer Force BVF ki myoy singna Pallel da leiba UKLF ki leader SS Haukip ki yumda thomjinduna ma ki yumgi saruk ayamba maina thaki Pawsi hek phongbadagi security force na mafam adugi irang adu laksinki kha tarakpada Kanglikpak khulawgi update dagi lokhajarke Kuki Village volunteer singna UKLF ki chief Soson Haukip pu wanted lauthokre Hujikta phangba hujinga haki mangda phangba paw hujiki Pallel gi du Pallel da nate Pallel gi manungda leiraga leiba khun amada makhoi community amagi militant sing khulai paiba sing marakta kuthongna bani jungna community amaga gi da nate community amagi manungda leiba khulai paiba Masel kuthongna bani madugi da sopan khara yawi na hay managi sapsaba report huji house electric aduna yam ka hena kaishu community to community nutabuni nei khoi am kana mi painga lite huji security changre aduga hai diba thoi ba thok su content dongna ba kan honari sa thank you sir